보호소에 내리바 오자무 있거나 나시기 스튜던트 아시기 만들자 아침나가 이따이 불러가 걸어가시 해줘가 한번 나타나기 잠깐만도 여섯하게 이따이 불러가 걸어가고 사다 도통통통 어디 나타나 Guadalajara's School Vice President, amasung Bhaktivedanta Institute High Secondary School ki Secretary na ujabani. Masi apai Bhaktivedanta Institute High Secondary School ki oja amasung chhatra mayam na school ki represent tawbu oina Sports Authority of India SAI Manipur na sibiriba apai gi Fit India campaign ni manunda chanba Cycles on Sunday sida akwai ju saru yajabagi sanjado asi lojjanaba akoina haijaru lojjabani haika do asi campaign se am darkar dai hena khali project akwai gi different lifestyle diseases mayam si marak sida certain healthy habits ara akoina inculcate to brachang ni dana ina hajai masida akwai gi oja amasung satrana chapchana akwai gi fitness amasung health ki matang se da conscious oi amasung aware oi boina nasi gi akwai gi cycles on Sunday se masida sabya abasi equally important oi amasung society da masida inspire amasung motivate oraga sugum be healthy habit healthy lifestyle masi akwai gi society da tumina ka mayam ma punna chatina gani da masi hajaba maga dona na koina masi da sabya Sunday second cycle ki asi da akwai lampak sai jadi masih program masih dah pergi saya masih bayam saya pelakjar masih sport tempat lepas masih bayam apa itu support ini bah apa itu jadi kita represent tu itu orang sport saya lapan bulan juga Bagi kita pusat darah, pangthokhare ba sanjay on cycle, aku cycle thongse, cycle thongula macam mana, apa yang kalau kita, nanti baru. Aku nunggu. Nanti baru tidak dapat kita.